ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯝꯕꯤ ꯊꯤꯡꯉꯦꯜ ꯀꯔꯤ ꯍꯥꯏꯕ ꯀꯨꯝꯕꯤ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 4ꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯈꯨꯕꯝꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯒꯤ ꯑꯦꯔꯤꯌꯥ ꯑꯀꯣꯏꯕ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯆꯤꯡꯕ ꯃꯩꯆꯧ ꯇꯔꯦꯠꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩ ꯇꯞ ꯇꯞꯅ ꯑꯃꯃꯝꯗ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯁꯪꯂꯦꯟ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅ ꯍꯥꯏꯔꯒ ꯁꯪꯂꯦꯟ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯝꯗꯅ ꯃꯩꯆꯧꯁꯤꯡ ꯂꯩꯔꯦ ꯇꯔꯤꯃꯨꯡ ꯈꯣꯡꯅꯥꯡ ꯊꯥꯕꯗꯩ ꯍꯧꯔꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥ ꯏꯃꯨꯡ ꯂꯩꯔꯁꯦ ꯁꯤꯅ ꯄꯤꯁꯥꯇꯥꯎ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎ ꯂꯩꯔꯦ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯁꯣꯝꯗꯁꯨ ꯂꯥꯏꯁꯪ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯀꯗꯕ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯁꯦꯟꯅꯔꯤꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣꯒ ꯑꯝꯇ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯂꯩꯐꯝ ꯂꯣꯀꯦꯁꯟꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯑꯣꯏꯅ ꯑꯩ ꯏꯁꯥꯃꯛ ꯙꯅꯕꯤꯔ ꯐꯝꯗꯣꯝ ꯑꯩ ꯏꯁꯥ ꯀꯨꯝꯕꯤ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏ ꯏꯁꯇꯦꯠꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯄꯥꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯨꯡ ꯄꯥꯎ ꯑꯃ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯄꯥꯁꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯈꯣꯡꯗꯣꯏ ꯍꯨꯟꯕꯤꯔꯛꯇꯅ ꯃꯥꯂꯦꯝꯁꯤꯗ ꯅꯣꯡꯗꯝꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯤꯔꯦ ꯑꯗꯨ ꯃꯐꯝꯁꯤꯗ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯗꯨꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯉꯨ ꯃꯥꯏꯆꯧꯁꯤꯡ ꯃꯥꯒꯤ ꯂꯥꯡꯂꯣꯟꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯤꯡꯉꯨꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯆꯤꯡꯉꯨ ꯂꯥꯏꯌꯥꯝꯁꯤꯡ ꯃꯥꯏꯀꯩ ꯉꯥꯛꯄ ꯑꯩꯈꯣই ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯀꯧꯕ꯭ꯔꯨ ꯃꯥꯔꯖꯤꯡ ꯈꯣꯡꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯄꯥꯟꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯟꯗꯣꯡ ꯏꯁꯤꯡ ꯆꯥꯏꯕ ꯄꯥꯡꯒꯟꯕ ꯃꯥꯏꯀꯩ ꯉꯥꯛꯄ ꯏꯕꯨꯙꯧ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯣꯛꯅꯤꯡꯊꯧ ꯆꯤꯡꯉꯨꯖꯥꯎ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯗꯩ ꯏꯃꯥ ꯇꯔꯦꯠ ꯏꯄꯨ ꯇꯔꯦꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯉꯨ ꯂꯥꯏꯌꯥꯝꯁꯤꯡ ꯈꯦꯔꯣꯟ 109 ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨꯒ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥꯅ ꯁꯨꯝꯅ ꯇꯥꯛꯄꯤꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯆꯤꯡꯉꯨꯅ ꯐꯣꯡꯁꯦ ꯃꯐꯣꯡꯁꯦ ꯆꯤꯡꯉꯨ ꯍꯜꯂꯛꯁꯦ ꯃꯍꯜꯁꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯆꯤꯡꯉꯨ ꯌꯥꯋꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯂꯥꯡꯑꯣꯜ ꯂꯥꯡꯗꯥꯏ ꯃꯇꯝ ꯑꯁꯤ ꯁꯨꯔꯦ ꯑꯗꯨꯅ ꯏꯔꯩꯆꯥ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯏꯔꯩꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯥꯞꯅ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯔꯩꯆꯥꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯕꯦꯜ ꯕꯇꯟꯗ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯁꯤꯒꯨꯝꯂꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯆꯣꯏꯅ ꯇꯥꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯣꯏꯅ ꯂꯩꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯉꯁꯤ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯈꯣꯏꯒꯤ ꯂꯤꯛꯂꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯃꯐꯝ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥꯅ ꯀꯪꯂꯩꯃꯌꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯊꯝꯕꯤꯔꯤ
amata watana koi tangai fadana koi pan manipuri singna mafam asida lakpidona lekpa chaba tumba aduga tongan tongan ba koi gi temporary na permanent loina koi leiba yabagi khudong chaba koi apu mana sanbiraga de koi oirkani habagi asobo thajaba lei aduna irecha singna koi ngasigi channel asibo koi subscribe tawba kawbiganu bell button number kawbiganu amadi like and share tawbiyo aduga iroinana koi Facebook account da kaswadari da koi follow tawbiyo hariba koi channel asida tongan tongan ba koi mafam asigi koi meragi no panba September ki tang 13 asida so koi mayam da koi live thajarake koi mafam sigi sema sabo loiraba matamadu so koi chukre soidana mayam da koi yenghanjage ano sem saba sida koi tangai fana singu sing asigi mafam sing pijet thonba hairang lerang katpa ame tongan tongan ba senggo sagarpa da asogo sempham kaya ama koi changdaba yadabani na koi changi tabudabo irei sa sing so koi ngasi koi Facebook ki koi kasar diary da koi happa hapsari ba gp number adu da angamba sel gi mateng pangbiyo adu iroina na koi ngamjaba mafam asida lakpidna so koi thongni biyo haiduna koi ningsing jari mafam asida tongan tongan ba anaba sing paralysis aduga nungsang diabetes aduga tongan tongan ba anaba makhal sing mi kusem lai kusem aduga mayam sing mihu sangba minu sangba lai nuksit laiba ayamba khudimak loina mafam sida koi adumak koi layeng pathap aduma pusing asina adumak koi tawbiri aduna yamna koi sida amailon aduga mantra jantra koi sida leite mapusing asina piba ipa ipusing sizinaramba hidak sing ado khak koi pibira kanda koi adumak koi phabagi khudong saba koi mapusing gi thawjal phangagade adumak phagani haina adumak thamjage aduga iroinana koi iramda masida leibiriba chel inaw singna koi gi asigumlaba param puram dagi chatharakpa ipanal ipunal migi mama masak phajabada ima haina koubu yadabagum migi mapa masak phajabada ipa haina koubu yadabagum aigi haiba furup jati khudimok loina lei adubu aigi migi naidi mapu manadi mapudi ama khaktani adubu hojik lairiba ireicha singi mafamda thamjaning badi thakta laire salaren khada laire thongaren salaren sidaba ipa na male masi sen na bo honarakpada malem kumai sanna bo honarakpada salaren sidaba ipa na laini tau pisa tau puthokana imalem ren tare putana chingu khoyom layam seme hai sak haya sak haina pale haina takpibane hai sak haya sak haina panno matam masigi matung dadi ekoi gi lairiba sak mari lang sak amadi kona sak asidi taibang miga laiga samnana palo haina takpirabada igi kubam madi phambal madi sindok na buina matalain thok sana mai amadi ibudo pakhangba anida akoi sinana ba thorang tawada malem no khong koibagi akoi puari mayam hena khambire aduna malem no khong koibada ibudo pakhangbada malem gi akoi adum ba migi mikok laigi laibai oidana panbane aduna lain thok sana mai na mongbada namuyum thong khuding makta akoi gi sandhong ka chinda koi leidana koi namuyum thong khuding ngak pani malem ren nyawna nga e adugi akupasing adudi koi makha tabada dum lijage aduna mafam asida ipanat ipunat ki liklam hongnaba ngasidi lamnam tamna koi kasardagi laktana akoi gi kasar diary na soina ta khraba ipanat ipunat ki liklam kaya thibi raktana salaren sidaba ipagi mafam da ngasi ko korong no ngasida yorakpane aduna singu mana khodam piye khoyo mana khodam piye kasar diary gi adung laba subscriber sing aduga follower sing koi hariba mafam asida koi lakpidana mayam so koi punna koi hairang ama lerang ama siminasi aduga ngamjang ngamjaba koi mateng pangna dana koi khudima ama toina koi hingminabgi wakhal aduda koi punna wakhalon niklam ama da koi punminasi hadana ai thamjari aduga iroinana koi ngasi lakpiriba koi gi sa diary gi koi yamba haidare mark se koi kuman gi adung laba singu khudam ama piye haina ai thamjage ai masan usara sino mana katpa duksi kuman da katpa se koi sakti adumak saktana adumak laiye masak tai haiba tare ado atadi loina sakre dukse ado yamana katpiba duk asimadi koi kuman ne haibagi khudam ama koi duksi saktana laiye haibase koi mayamda thamjage aduna
ꯍꯥꯏꯔꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯁꯤꯡꯎꯁꯤꯡꯅ ꯄꯤꯕ ꯈꯨꯗꯝꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯂꯤꯛꯂꯝ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯁꯦꯝꯕꯗ ꯑꯈꯪ ꯑꯍꯩ ꯃꯥꯏꯆꯧꯁꯤꯡ ꯃꯥꯏꯅꯧꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯃꯥꯏꯌꯣꯟꯗ ꯂꯩꯔꯤꯕ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯇꯝꯕꯤ ꯉꯝꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯈꯤꯕꯤꯛꯅ ꯄꯨꯌꯥ ꯀꯣꯔꯕꯥꯛꯁꯤꯡ ꯊꯤꯟꯕꯤꯔꯛꯇꯅ ꯆꯤꯡꯉꯨ ꯃꯥꯏꯆꯧ ꯇꯔꯦꯠꯇ ꯄꯨꯌꯥ ꯀꯣꯔꯕꯥꯛ ꯄꯥꯕꯤꯅꯕ ꯃꯐꯝ ꯊꯝꯖꯒꯦ ꯍꯥꯏꯅ ꯄꯥꯏꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯄꯥꯏꯕ ꯄꯨꯛꯅꯤꯡꯗ ꯅꯤꯡꯕꯗꯤ ꯑꯁꯨꯝ ꯍꯥꯏꯅꯅꯤꯡꯉꯦ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥꯅ ꯑꯁꯨꯝꯅ ꯇꯥꯏ ꯀꯣꯌꯥꯛ ꯄꯨꯌꯥ ꯀꯣꯔꯕꯥꯛ ꯃꯥꯗꯤꯅꯦ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯀꯗꯕꯅꯦ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯁꯥꯐꯣꯡꯕꯗ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯔꯒ ꯍꯜꯂꯛꯀꯗꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯤꯡꯒꯨ ꯌꯥꯋꯥ ꯑꯗꯣ ꯃꯗꯨꯃꯛ ꯇꯥꯕ ꯑꯣꯏꯁꯤꯅꯨ ꯍꯥꯏꯅ ꯑꯩ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯋꯥ ꯑꯗꯨ ꯇꯝꯖꯒꯦ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯤꯛꯂꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯤꯛꯂꯝ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯑꯩꯈꯣꯏ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯪꯂꯩꯃꯥꯏꯔꯣꯜꯗ ꯆꯤꯡꯉꯨ ꯃꯤꯡꯈꯩꯔꯣꯟ 109 ꯁꯨꯅ ꯑꯩꯈꯣꯏ ꯐꯣꯡꯅꯅꯕ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯇꯥꯏ ꯅꯤꯄꯥꯟ ꯉꯥꯛꯄ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯈꯤꯕꯤꯛ ꯁꯥꯐꯣꯡꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯩꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏ ꯃꯁꯛ ꯅꯥꯏꯕ ꯃꯩꯇꯩ ꯐꯨꯔꯨꯞꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯛꯇꯥꯛꯄꯗ ꯃꯩꯇꯩꯒꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯅꯨꯡꯁꯤꯕꯤꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄꯥꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯍꯥꯏꯗꯅ ꯀꯁꯥꯔ ꯗꯥꯏꯔꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯕꯦꯜ ꯕꯇꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯕꯇꯝ ꯅꯝꯕꯤꯌꯨ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯔꯣꯏꯗꯅ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯀꯁꯥꯔ ꯗꯥꯏꯔꯤꯕꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯖꯔꯤ ꯏꯔꯣꯏꯅꯅ ꯆꯤꯡꯎꯁꯤꯡ ꯑꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯥꯏꯔꯤꯗ ꯍꯥꯞꯆꯔꯤꯕ ꯀꯦꯞꯁꯟꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ